मरुओइबा पाउ खरा पन्नम पाउक्सीदगी पॉपी थरंबसिंग हेना प्रायोरिटी पीदुना थबक पीहनिंगी पाउलिन लान हाउकिप हंजिन हंजिन हिंगनबगी लंबी पीरबा फावबदा वखल ताद्रबदी सैराक पीबने हेना सुमगनी तेज बिशोरजित पॉपी थरंबसिंग हेना प्रायोरिटी पीदुना थबक पीबीनबा मदी स्टेट असकी मफमसिंग मरुओइना पॉपी थरंबा मफमसिंग पाकसन उ थाबगी थबक चथरिबसिदा वा बेम्बू ओइना थाबगी थौरांग लेबरा हाइना शेकोट एसीगी एमएलए पाउनिन लान हाउकिपने असेंबली द पुखतुना फॉरेस्ट एंड एनवायरनमेंट मिनिस्टर टी बिशोरजित की पुकनिंग सिंसिंख्रे एमएलए पाउलिन लान हाउकिपने मखाताना पॉपी थरंबसिंग लेंगाना हेना प्रायोरिटी पीदुना थबक पीबीनबा मदी कैंपा फंड सेंटर दगी लौबिनबु वाफम पुखलखि पाखुमोइना फॉरेस्ट एनवायरनमेंट मिनिस्टर टी बिशोरजित फोंदोखिबदा लेंगाना खुदोंग चाबा क्या पीना पीना अमदी पॉपी की मांगजबा हंजिन हंजिन हायरबा फावबदा मसिगी मयोक्त लैरबदी तुंगी हौरकलिबा युटचिंग मांगदबगी मोट हौजिकी मिरोल पॉपी थारिबा मखोय खरा मांगखिबना हेना फै सेल यामना थुना पाइबा पामलिबा मखोय खरा दु आकपा सैराक पीबना हेना सुमगने हैना फोंदोखि अमरोमदना त्रिपुरा बीजेपी लेंगा अमु हलखरे मेघालय अमदी नागालैंड बीजेपी की अलायंस लेंगाक लैरबा याय त्रिपुरा नागालैंड मेघालय की पांथोकिबा असेंबली मिखल की बोट मसिंग थीबा लोइसिलकपगा लोइनना त्रिपुरा अमदी नागालैंड अनिमक्ता बीजेपी अमदी पार्टी असगी अलायंस ना अमु हन्ना लेंगाक पाइबा याना लैरे त्रिपुरा बीजेपी अमदी अलायंस ना अपुनबा सीट हुम्फुगी मनुंग सीट 38 मपुंग फाबा मेजॉरिटी फंगमंगखि नागालैंड की ओइना एनडीपीपी अमदी बीजेपी ना बोट मसिंग थीबा होरकपदगी हौना लीड तौदुना लाकपगा लोइनना मखाताना मंजिल थादुना सली हाइरिबा पॉलिसी एग्जिट पोल प्रोजेक्शन सिंगा सांगना सली त्रिपुरा की ओइना यामना अकन ममोंग लंबा तौखि बीजेपी अमदी पार्टी असगी सत्मिनरिबिसिंगना सीट 38 फंगदुना मेजॉरिटी मार्क की मथक्ता लैखि लेफ अमदी कांग्रेस ना बीजेपी अमदी अलायंस ना फंगिबा सीट मसिंग अदुगी तंखाइरोम तमक फंगबा ngamखि लोइनना त्रिपुरा मोथाना सीट 30 फंखि अमरोम बीजेपी की मैकेदिगी त्रिपुरा मोथाना तालिब डिमांड सिंह ग्रेटर त्रिपुरा लेन की डिमांड अदुखक नतना अतै डिमांड खुदिम अयाबा पीनब सेम सारे हाइदि देव बर्मान लुसिंग अनौब पार्टी सिना करिगुम बीजेपी बु सगोनब खुद तिंथोरलबदी बीजेपी ना तराम ओकदोरी मरकसिदा त्रिपुरा की चीफ मिनिस्टर मनिक शाह टाउन बार्डो वाली एसिद माइपाक्तुना माकी सीट अमु हन्ना कनमंगमख्रे मेघालय की ओइना अपन सीट हुम्फुगी मनुंगदा हौजिक फावबदा एनपीपी ने सीट 10 माइपाक ngamli makhatana सीट 5 दा लीड तौदुना चली मरकसिदा स्टेट असगी ओइना पार्टी अमत मेजॉरिटी फंगम ngamdaba याना लैरि कांग्रेस अमदी टीएमसी अनिमक सीट 5 फंगली अमरमदा बीजेपी ने सीट अनिखक फंगली सोर्स असिदगी फंगबा पावगी मतुंगिना बीजेपी ना स्टेट अहुमक गवर्नमेंट सेमनबा थौरांग पैखत हौख्रे सोहाइदि अमरोमदना मार्च नत्रगन अप्रैल दा एडीसी आईएमसी अमदी पंचायत मिखल सोइदना पांथोलगनी चीफ मिनिस्टर लागिबा मार्च अमदी अप्रैल था सिगी मनुंगदा एडीसी आईएमसी हमदी पंचायत मिखल सुसु सोइदना पांथोलगनी हाइना चीफ मिनिस्टर एन बेरेना हाउस थाजबा पिख्रे वाफम मसिंग असि फामकिबा असेंबली मिफमना फाइनेंस की थौसु पुरीबा चीफ मिनिस्टर ना पुखलखिबा डिमांड फॉर ग्रांट नंबर 38 पंचायत ऑपोजिशन की एमएलए के रंजित अमदी के मेघाचंद्रना पुखलखिबा पॉलिसी कट मोशन की पाखुम ओइना फोंदोखिबने हाइदि ngasinuida weram phongkiba tungan manipuri sifungsing amasung thokiba thawdawa thoksingdagi maruibi I pausing myamna thamjagi ahanbada kanglaipak ki maira news tagi lokhusaraga laingakna matam sana panchayat election pangthokpa ngamdribu karigino forest department asi mamit udre mana tadre umangdagi uyanduna puthokibada tumina leire ranjit पंचायत अमदी लोकल बॉडी की मिफम पांगथोकनाबा स्टेट कैबिनेट ना वरेप लौख्रबसु हौजुक फावबो पांगथोक्तना यैथोक्तुना थमले डेमोक्रेसी चटपा लेबाकनी मियामना खनबा मिहुना लेंगाक पाइबनी हाइबसी लेंगा असिना कौथोकपगुम तौरे हैना ऑपोजिशन की एमएलए के रंजिना नुंगांगबो फुंगदोपगा लोइनना करम मतमदा पंचायत अमदी लोकल बॉडी की मिफम पांगथोकदगी हैना आरडीएनपीआर मिनिस्टर हंख्रे ngasi manipur bidan sabha ki tongan demand taru ki senfam pass tawna bo house the chief minister na pukhalaki demand sing manungda demand number 19 environment and forest demand number 38 panchayat demand number 48 relief and disaster management kat motion pukhatuna mla ke ranjana ki gram panchayat ki matam asi mamang sai ki october da matam loikhre matam loidringai gi mamang na phamkiba state cabinet mi phamna sahi adugi september amadi october thada panchayat amadi municipal corporation gi mikal pangthokna ba warep lokhi madusu pangthoktre handak ta phamkiba state cabinet mi phamna sahi gi march amadi april thada mikal pangthokani haina warep lokhi bani mashidi shoidana pangthokadoribra
hauzik March thani mathangdan April tha haibadu soidin laklagani hauzik phawba election gi matam leptri Election Commission of India ECI dagi su ayaba laudri masi karigino matam amuk yaithokadoribra hainangki MLA Ranjit Makhatana demand number Taragamapan Environment and Forest ki matana thamladuna Imphal City yauna mafam kya seng na nungsit sitle ising nungsit phanglaktabana maram oiraga laina tina kya pukningai oire amasum furit angau phawbu numit nini suna litlaga satpa yadre upful na loire masi ko kanana bo hona bada Environment and Forest ki thaudang sauna le haki Forest ki matang na palladuna magna makhatana house ta thamkibari Forest Department asi mamit udre manatadre umangdigi uyanduna puthokhi bida tumina leire asumna tawrabadi sahi mangagi manungdadi umang leileroi umang kokthokuna u lalon bising lenga ki sakti leiba miyoi sing yawbadagi forest ki staff singna athing mapiba ngamdrabara haibagi singnabas leire masi lenga na yengsin biba sumgani haikena su pausda makhatana phungdorakli Makasa truck point na to papawna laumi miyamna urea phangloi haibagi mi paiba lebigeno urea bag lak ama hojik su lengdana leiri mathang loro ki metric ton lising kun su center gi mekei dige ayaba pirakle lamdam sigi laumi singda har phangloi haibagi mi paiba lebigeno hojik urea bag lak ama rom lengdana leiri laumi singna mathau tarak matamda har pina basu thorang paikhatle haine Agriculture Minister thongam Bishorjit Hanjin2 ngasi Manipur Bidhan Sabha gi wang pakum gi matamda MLA ke Ranjit hanglaki bu wang gi pakum piraduna Minister Bishorjit Hanjin2 mamang saidi Imphal Jiri lambi da irang thong yakida bamadi lambi thong sathok chasin khudong sadaba khara mayo nakhibana har matam sana phangdabi gi awaba mayo nakhibani hauzik lengak na laumi singda matau kram na har sing phangangadagi haibigi matang dasu mari lenaba singa wa tanaba loire thabak ton tholagani mathang laurok kidamak mathau taba har sing pinaba center gi mari lenaba ministry singda haijakre state ki meke digi urea metric ton lising kuntra pinaba haijapa matamna metric ton lising kun pinaba gi ayaba pirakle awat pasinga du NEDO dagi launaba su khangan khre haina house thamki Minister Makhatana House ta thamkibadi niyam kaina lamdam asid har pusilakpadi police na phabagi thawong singlei madu matungda thoktana basu thorang lokhali laumi singna su mathau taba har singa du kaktamak laubagi mahutta henjin na lauksin bagi haina bisu leitabana aduga har loksin libe singna su makhoi pot loikhraga loide haibagi matagum hektamak yon bagi thawong sing satharamba thingnare punamak si thoktana ba lainga ki meke digi thorang su lakhatle haikena su pausda makhatana palli Makasa tarak point na to papawmana demand for grant 2023-24 ki oina lupa crore lising ohumga humdraga tere lak humdraga tere lising maudraga mapan house ta pass tokre ngasi gi Manipur legislative gi budget session senba sahi english ngani ga kungo humdoi dagi na kunga mari gi oina demand taru ki apun besen pam lupa crore lising ohumga humdraga tere lak humdraga tere lising maudraga mapan demand for grant oina state asigi finance ki thaus puri bes minister nongthomam berena house ta puthok tuna khanaraba matungda yena balaitana pass tokre ngasi house ta pass tokraba demand sing aduri Environment and Forest ki lupa crore satre katara lak humdra kani thoi lising marfu manga panchayat raj ki lupa crore samaga yankai ga humdoi lak marfu lising nifu kani thoi Horticulture and Soil Conservation Department gi lupa crore maudraga taruka lak yankai lising yankai ga taru Tourism Department gi lupa crore sahunga marfu ga tare lak yankai ga mari lising tara minorities OBC and Scheduled Caste ki lupa crore satruka nifugu mathoi lak humfugamari lising marfugamari amasum Relief and Disaster Management gi lupa crore marfugamanga ga lak humdraga taruk lising kuntraga ni pani ngasi gi voting and demand for grant this person sing the opposition gi MLA ke Mega Chandra Singha MLA ke Ranjit Singha MLA TS Lokeshwar MLA O Sujukumar na tuan ba kat motion sing pukhaladuna khanaba sida saryaki Manipur Legislative Assembly ki budget session gi ngasi ahoba matamda Minister Health and Family Welfare Dr. Sapam Ranjan Singhana report of the Controller and Editor General of India on performance audit of select district hospital in Manipur for the year ended 31 March 2019 paper house ta table toki ngasi gi session asina oina Question and Answer Session House the Lawyer Batungda Oinam Assembly Constituency ki MLA Irengbab Nalini na Mahut Minister ki Puning Singsiladuna Hausi
अथाप खुंगंगसिंगदगी इम्फालगी खोरंबल कैथेल मनामसिंग पुरक्तुना योननब होनाबदा मरी लेनब ऑथोरिटीना अकक्नब मतम पीबदगी थेंगनरिब खुदोंगचादब कया मायोगनरिबसिगी मतंगदा कॉलिंग अटेंशन मोशन पुकटखि मतुंग तरकपदा चेयरमैन ऑफ द कमिटी ऑन पब्लिक अंडरटेकिंग मणिपुर लेजिस्लेटिव असेंबली की MLM खौतैना fifth the report of Committee on the report of the Controller and Audit General of India for the year ended 31 March 2019 amasum Chairman of the Committee of Balance and Ethics Manipur Legislative Assembly MLA Rishikant Sapamna 36 the report of the Committee of the year 2022-23 sing committee report sing house the representation tokenisu paus the fundurakli Makasa Tarapoina Topapamana, Kongba the Idil Turel, Konung Patahog the Hondokam Oidun lady, Lyra Bamiam the Seals and the Ising Laidun season of Gamlatabana, Imumanu Katnasaina Yare. Kurai Assembly Constituency, Amasum Ketrigao Assembly Constituency, and the Tainari Bum from the lady, but Kongba Turel Amasum Idil Turel Gituan Tuanba, Konung Singasi Amor Akai, Fatahogdi Sing Hondokam Oidun lady, Masigi Sumatakta, Matam Queen Istelengana, Miyang Sangi Davana. Napi singna kaya man hawalaktuno isingi isi lepegi thakta leire sathina soksilakliba turel singa sigi torban paring de khundari miyamna isa isa gi ngehaki khudongsa ba yenglaga phatahawdi sing turel khunung da hangkhundokpa amor akai thabana singba khudakta lepiu haina Foundation for Rural Urban Development Manipur Porompat Jenims Gate thadorok sirolaman haidi sirol sin hai Istelenga puari ke sagonari turel singa si Porompat Kongba Kurayamadi Ketrigao area sing the Oriba Nunange Oiraba Pibamasi Atumatamda Biang Sang Biduna Turel Kunung Tengtoku Torban sing Samson Biduna Lunana Tambirabadi Miamna Shijinaviabi Ising Marangkaina Turel sing Shidagi Pamangani Ising Awaba Mayonaraba Matam Shida Turel sing Shidagi Ising Shoktun Shijinaviadraba Maramna Lairaba Miam Yoina the Shilson Ising Laidun Shijinaba Namaktabana Imung Manung Katnasaina Biaure Imung kaya awab me unare lairabi imung ge miyoising ising phanglaktaba phi suba chamba irujaba kolik chamba madi toilet ki sijinana ba ising phao phanglaktaba gi thak yaure khunai gi lan oiriba puari ge thadongna ba yadraba turela nesi akoibada khundari ba miyam na madi state lenga na miyeng sangba watpadagi ngasidi miyam ge haksela sauna khudong thine oirakli basi khwairi gi lebak thibani haidene su paus da phungdorakli Makasa tarakpoina to papom ekar sa magani furom da tharamba popi yantatuna mangan kre loksang kungatret mai thadokre Manipur lenga na sangshilibu warundra ki saruk amo oina ngarang Sandel District Police Nippon Subu Manipur Rifles Laikul Forest Department Sandel amadi taraga mga subu Assam Rifles yawn apun mati mamana Khongtan Hills Range the ekar maudraga mga rom na tharamba popi yantatuna mangan kre loinana popi thabra sisinaba loksang kun mai thadokre Makata na timasin ekar ni pugo mga rom na tharamba popi pambising makata na yanda to na mangan ki pagluin na lauksang taret amasu may thadon mangan ki ngarang mangan ki ba popi pambising nga sipun ekar sa magani purom na tharamani loin na may thadok ki ba lauksang na kun gatre ni haidi Panbayabri District Police Kangpokpi MPTC Taruksuba IRB Forest Department NAP amadi NCB gi Rocky Tholuna lusingduna Inspector Lunthang Baifai OC Cycle PS ki apunmati mamana SP Kangpokpi District ki Thaupuri ba TS Bikram je singagi miyang makhara cycle PS ki manungsan ba thingsang amadi leisan ga taina na mapamani da aina yada ba mong lam ekar kunrom na tharamba popi pambi sing yan thatuna mangan kreidi Makasa tharakpoina to papom na mipum khudimakta lainga ki thabak pi ba haibisi oithoktabani Dr. W All Manipur Candle Maker Association ki anirak suba foundation day gi tharom ngasi Major Khuldu leiba Manipur Press Kapta Babina Group ki chairman and managing director Dr. T.S. Dabali na sip guest oiduna pangtokre thoram aduga mari leina Dr. Dabali na wangang laduna phungtokhibadi lamdamasi ki mipum khudimakta lainga ki thabak pi ba haibisi oithoktabani hawkibasai khara sita naha singna masana masabu thabak pi na ba hawtorakpagi awan ba malaklibasi yamna thaganingai ni haki ngasi gi thoram aduda rims ki Urology ki Professor Sinam Rajendra, Manipur Development Council ki President Ayam Mairaba Kumanamadi, Association ki President Kontauzam Anandabi, Laimana das ki members ki Dr. Dabalina Makatana Pungto Kibadi, Construction ki Skill Training Mai Unchilavadi, Mapalam ki Laktuna Tabak Shuri Bekias, Lamdamasi ki Miam Namutsin Mangamani, also manufacturing industry kaknatana small scale industry the thawaya no khona rabadi thabak pi bangam da badanatana leibaki economy hangat hanana bo khona bad asabu mateng pangan hena phungtoki association asigi president 1000
Anandabi Laimamadi Dice the Pam Living Maru Wapam Kafundu Kadi Makasa Point to Papamana illegal migrant sing sanglak pathing ba mi phampang tokre seminist and beren singara sialo dunanga si ayuk maki residential bungalow da mi pham ama pangtokre mi pham adura Susampur Tengnopal Khamjong amasum Pherzol district singi mari lainaba district administration sing amasum district police ki makok thongbu official sing saryaki mi pham adura illegal wena sangsinduna Manipur da laishaliba migrant sing asi atuba matamda verification tawbugi akanba drive sing sathana ba yamna kupna khanaki loinana illegal migrant sing identification tawraba singi matangnasu revenue meeting amasu pangthoktuna khanaki haidi revenue meeting adura minister na district ki officials sing da haikibada aikoina maihawrol dagi state asida khundari ba yelomi sing asi ain kaina sangsilakliba migration sing dagi hangadabane duga state asida ain kaina sangsilakliba illegal migration sing bu state government asina paikhaliba Manipur ga Myanmar ga taina bangam khoi paringda police outpost kuntra ga mari semgaliba si hek loibaga mapung fana mathau tohonduna ain kaina sanglakliba migrant sing asi soidana thingma ngamlagani haikena su pausna phungdurakli Makasa tharak point to perform lenga ki doctor singna 6 work strike sathakibana singi manung hanjina leiba khunja singda awaba mayukna hale ZCO lenga ki makhara thaba lauriba doctor singna makhogi demand singa mari leinana sathariba matam kaktaba 6 work strike sina maramoiraga sel thum ningthina paijadaba singi manung hanjina leidiba khunja singda yamna sauna awaba mayukna hale haina Zeliarong Civil Organization ZCO na press thokpa sirolaman haidi siolosin hai manung hanjin masingi mafam singda leiba khunja singi lamda ana leng nabigi atopa pambai leitabana maramoiraga haujik sathariba lenga ki doctor singi strike asina health care gi matangda yamna khudong sadaba sing mayona hale aduga Imphal Valley amasum Tampak ki district singdadi private hospital sing marang kaina leiba maramna health care gi awaba sing asi khara makhaidi kokwanba ngami haidi asigumba singi khungang singda doctor singi strike asina maramoiraga health care facility singi khudong sadaba sing asi yenglaga ZCO na Manipur lengakta haujik doctor singna taliba demand sing asi khantabiduna yanaba ama atubu matamda puraktuna singi khunja singna ana lengi khudong saba phangdabagi awaba mayoknaribasi kohanbinabasu apil tawri organization asinasu strike tawriba doctor singda singi district singda khunja singi health care facility paralyze oikhibadagi wanaribasi yengbiduna makoina miyamgi sebagi tamak mathau masakhangna profession asi laukhibani haiba kawbigano hairi loinana miyoibigi punsi asi khwaidagi mamal yamba karigumba posak amatana yaroidaba mani haibisisu kawbigano hairi singi khunja singi yaifanaba khalaga jirangrong body nasu state lengak doctor singna taliba demand singa si khanbiduna yanaba ma puraknaba hauzik singi khunja singna health care facility sing leitabana maramoiraga thengnariba awaba singa si kohanbinabasu loop asina so appeal torakli atopa pawmana nonganba mihata sinaba mihatpa sing matik saba dandi pidriba phawa asibak sang lokhiroi imanganbi akoizam nonganba mihata sinariba khudimak faduna matik saba dandi pidriba phawa asibak sang lokhiroi hena apunma Manipur kanba imalop amkil gi president laurembam nganbina ngasi permission phungtokre wapam asi amkil equal w ASEDB poire leimarol kanglamai salaya punba nupi lamjing lup amadi nonganba misigi matangna semkiba JAC gi mihut singyawna Manipur press cup tapangtokiba paumi gi mipamamada laurembam ngan haikibani magna hai nonganba misi sigi matangda lenga asina tumina lesson biaroi ngasi phawada miyat asida sienaba mihat pasing lenga asina phaba ngamda bai bisi yamna debaktibani misi asida sienabadagi phabadagi kasum sangda leikrabi Sonia gi masindagi su miyat asida sienaba miyoi sing khangma ngamkrabani nonganba miyat asida sienariba miyoi khudingmak Manipur lenga amadi NSN IM na athubada thidolaga miyat pada pigadaba dandi edu sapsana pibiyu shikraba miyoi ni khumlakpa ngamlaroi matagum asum aran khangdana pangangang bigano isuwasi siel khara piraga tumina lesson bi yaroi asigumba aki tujungningai oiba thawdo kaya suma mangna kyarak thokiba leire maramsina misi esida sienaba mi khudimak suna fakatuna miyam khangna akan madandi pibiyu masi natragadi asibak sang laudabada natana lamdamasigi mafam kyada amukta thokidriba mongna akan makhongjang sangsilagani hanesu amkil gi president laurem nganbina phungdoke hanesu pausna makhatana phungdorakli atopa pawmana Mitai maitai bu este lista salhallo haina tawraduna assembly tamna lakpada police na thattuna salangidre
Schedule Tribe Demand Committee Manipur STDCM na mitay maitay singbu Schedule Tribe list sarhalo Manipur lenga na center lenga ta atubu matam gi manung recommendation thagadabani haiba dabi tawduna STDCM na wakhalon manaba lup singa madi miyam galoinana sangsilakpa khongjang hena kansilakli ngasisu tungan ba lamdam sigi mafam ahumda khongjang sangsingkhre ngase yuk pung 12 rom taba matamda STDCM gi miyeng makhada singjamai kaithel phambi ima singaloinana singjamai digi assembly tamna rally satna bohonaki adubu khongjang adu police ki kangbuna hatuna satlangidi lampel sana kaithil so akoi budu lairiba maira paibi singa madi kaithil phambi singna khongjang sangsinkiba galoinana rally sakhi amaramda wangoi de leba club organization sing maira paibi kaithil phambi amadi wafa gi player singna wangoi kaithil da SD demand tawduna khongjang sangsinki khongjang adura pamda ba thongtok sing thoktana ba police ki kangbuna akan mamona ngak senmegi thabuk sathaki adi Amaramdana athuba matamda lengang na delimitation thabak tawiyu achum Manipur lengang na athuba matamda delimitation ki thabak paikhat piyu haina all tribal student unions Manipur asumna Manipur lengak demand takhre achum gi press thokpa sirolamana hairibadi achum subcommittee on delimitation ngarang pangtokre amasung matam sangna delimitation tawduna lairiba sigi matangna khanakre All Naga Students Associations Manipur Ansam Cookie Student Organization KSO Amasum Asum Gimioi Singyawa Subcommittee Sina issue Shigi Matana Kumna Kanaki Loinana Election Commission of India na Manipur State delimitation Pangtopo Ngamdriba Sikarigi no Hypowapam Putoki Ngasi Indian Constitution ki Article Taragamari ki Makada Fundamental Right Khongona Bani Haina Phungdonaki Delimitation Demand Committee for NE State DDD-NEMadi Northeast State Forum on Delimitation gi mifam asumna solidarity utli amadi sagali loinana asumna lup aniye sina yaba mating pangani hairena spouse na fundurakli makasa tharakpo ena myamna pause tendak na thamjage paunil khol pause digi lokosaraga yauksang thabal sililang libising yauksang numit mangani gi wangbada thabal sinbigano CLK Yauksang kumai ga mari lainana National Highway number 2 paring da lambi sarak inkhalang libi nupi masa kyana gari thatuna sel khai bigi thabak tawduna ba Bishnupur district DC Loremam Bikramna order am thoktuna atingma thamkhre swaidi Yauksang kumai gi mingda lambi lamjaw ru thoktuna inkhalang libi nupi masa kyana gari thatuna sel khai bigi thabak sathriba sina lambi da saliba miyo kyada asobu khudong sadaba thokna bigi mathakta lambi gi accident thokan ba yabana asiguma thaba si makhata na tawroida bani haina sanura Lamjinglet Kangleipak CLK gi makai digi thok sirulamana phungdurakli siruladuna makhatan hai thawonga si maru one National Highway singda lambi thatuna sel khairiba nupi masa singasi hena khudong thiningai oibana yumgi alaman singna masa masu singbu asiguma thaba si tohonbidana ba apil torakli amaramda asiguma lambi thatpada pamda khudong thiba kaya thokpa yai haiduna Bishnupur gi DC na SP da se thaduna security gi section tharang lokhatuna lambi thingbagi thaba si hawandana ba khangan khibna asumna district kudimak tu order amamam thokiduna lambi da asat awok singdagi sel khai bagi thabak sa thariba singa si tohanbina ba haiki amaramda ithak irang de hena thawai lupsinbagi mawong ama oina yoksang matam walingai da yamna ka hena ngankhatna lambi da sel khai riba silepiyo ithak irang amadi harau kumai silamda masida toiman bagaloina hiram kudimak da kunai sipuleka thalangna bagi masa am ohelakle thabal sililang libising nasu yoksang numit mangani sigi wangbra thabal sinbigano thabal sung bai bisi khunai sigi tradition ama oirabasu mafamatam naidana sinmagi thawong thawigano asuk sangna piriba numit mangani sidigi hendolaga makhadana amuk numit mangani digi asumak sinduna leiba haibisi yamna aranba khongthang amani su haidi makasa tharak poina top pawmna Tripura da BJP na lengak semba yana leire hauji koina Tripura da BJP na lengak semba yana leire Meghalaya dana NPP na mangzil thaduna sali Meghalaya Nagaland Tripura Assembly election gi result sing lauthokpa hokre lauthokraba election result gi matung ina Tripura da BJP na lengak sem yabi gi phibam da leiri asum NPP na Meghalaya gi front runner oina leiri Tripura Assembly gi mikhal February 13 ta pangthokiba mikhal aduda voter lakun gi mariga point 13 gi manungda sada marfuga matuga point maudraga manga thadaki Meghalaya amadi Nagaland Assembly gi mikhal mamang thagi kungatreta pangthokibani hanis pausin makhatana phungdurakli Lushilakpoina Kangla Paudi to Papa Mana Bazar Manuna Manama Sing Yuanbigi Matam Ayukpung Maridagi Taret Pau Piri Lampel Supermarket Hongnava notice Tokibalai Kemsan
ngasi satakhiba Manipur Bidhan Sabha gi calling attention motion amagi pakhumna Muhut Minister Yumnam Khemsa naikhre Imphal gi Khorambal Kaitel asi mising yam khalakpa traffic volume nongmu gi hengalakpadagi Khorambal Kaitel gi Nagamapal Rims lambi yauna athapadagi ima iben singna yonana ba manama sing punna yonana bagi matamasi ayuk pung mari dagi taret phau palengana munna khanaraga pi khiba matamni traffic volume amadi mising hengalakpagi matungina lengana hawkiba sahi ama ani ki mamangda mahutna notice ama thoktuna lampel supermarket sangsaduna thamliba mapamasida wholesaler gi thabak tawbiyu haibelaki wafam singa satakhiba Bidhan Sabha da Oinam Kendra gi MLA Irengbap Nalinina mamang thagi tang kungani pan pauksida street vendor singi pau da yumpham oiraga madi manama singe podyon bigi thabak toriba arapa loijing loya dagi Khorambal Kaithilna makoina pukhalakpa posing lengana piriba matam ayuk pung mari dagi ayuk pung taret phawba piriba sida makoina purakpa posing loina sitaba madi ayuk pung taret tasilakpada thengnaba temporary market amuk puthok pusin tawudu khudong sadaba laibising asi pung taret tagi khara thengthana yonbigi ayaba pibinaba MLA na house ki pung singsinduna motion pukhalapagi pakhumda Muhut Minister na phungdokhibani motion asigi makha taba pakhumna minister na haikibada lainga sina piriba matam asi traffic ki volume sin khalakpagi matungin yenglaga ayuk pung mari dagi taret phawba pibani English ngani taraga nipan lanai miwe mana high court PIL ama thakibada ko na street vendor thamdana bu order thokpa laiki adubu matamama Imphal Municipal Council oiringaida municipal gi oibe ekna imai ben singa si akaknaba matamama piraga wholesale manama sing yona bi ayaba pikhibani iramasi gi matangna Muhut Minister amadi MLA yauna atai mari leinaba singa puna phaminaba amasangi masida minister si yauge hakibaga loinana wholesale gi thabak lampel supermarket pulap hongle haba ma hawdok phagani hainasu minister na phungdok hen spouse na makatari hauji koinadi myam pau su matang ase lusinjarage amasu myam puna nova update ngai minasi